Akasbani Imphal Ngangbam Nganthoi na pau pazari ahanbada maru oiba pau. Outer amasung inner Manipur Lok Sabha mikhalgidamag miyoi ani mirepse pisilakre. Raija sida hauzik thokliba irang asi sarkarna waroishin puraktuna lanjenariba sing khunda laitahanaba CPI na dabi tauri. Amasung Kendragi Mapan Thawram Mantri Dr. S. Jaishankarna Singapore gi Pradhan Mantri Lee Hsien Loongga unaduna leibak anigi mari hena sesinhanaba wari sanakre. Lakliba Lok Sabha Mikhalda Outer Manipur Parliamentary Constituency da Mirep Oinaba Naga People's Front NPF ki Mirep K. Timothy Zimi ki Mirep se ngarang pisinkhre. Manipuri film ki lamda saknairaba actor Miyamna Kaiku haina khangnaba R.K. Somendrona Manipur People's Party MPP ki tiketa Inner Manipur Parliamentary Constituency ki damak Mirep se pisinkhi. NPF ki Mirep K. Timothy Zimi na Mikhalasigi Returning Officer oiriba Deputy Commissioner Thawbal gi office ta laktuna mahaki Mirep se adu pisinkhi. Mirep se pisin baduda Raijagi Transport Mantri Khasim Basum MLA Ram Muiba amasung NPF ke tai lusingba ke asaruk yakhi. Amaromda R.K. Somendrona Manipur gi khwaidagi liraba regional party ama oiriba MPP gi lusingba singaloinana Imphal West Zilla gi Deputy Commissioner Office ta laktuna Mirep se pisinki. Raijasi gi oina Lok Sabha mikhalasi tangkak ani thokna pangthokna ba sem sabagi thabakana sathari. Mikhalasigi Mirep se pisin bagi aroiba matam thasigi kuntaretni aduga scrutiny na thasigi kunipandani. Hauzik phawbagi oina sarkar pariba Bharatiya Janata Party gi Mirep kanana oigadagi haibadu lauthokpa leitri atuba matamda khanglaba yai hairi. Amaromda Birodi Dol Congress na Inner Manipur Parliamentary Constituency da Professor Angomcha Bimol Akoijam amasung Outer Manipur Parliamentary Constituency da Hanagi MLA Alfred Kangam Arthur thadoknaba thorang tauri. Inner Manipur Parliamentary Constituency gi Expenditure Observer oiriba Praduman Badari Prasad Minana Sabapati oiduna Nodal Officer sing yaubam Imphal mangrang Lamphel-pata leba DC Office ta pangthokre. Imphal West Zilla gi Bidhan Sabha Kendra 13 da Mikhalga mari lenaba expenditure Sri Badari Prasad Minana yengsingani. Mifam aduda Zilla asida Mikhalga mari lenana paikhaliba thabak sing Flying Squad, Video Surveillance Team, Media Monitoring Committee amasung Election Expenditure Committee sembana singbagi matangda Expenditure Observer sina wafam kya thamki. CPI Manipur State Council na Save Manipur Save Humanity haiba hiramasida khananainaba mifam mangrang Imphal West Zilla gi Langthabal Kendra da pangthokre. Mifam duda wangangbada dol asigi State Secretary L Thoiren na hai Raijasida hauzik thokliba irang asi sarkarna waroishin puraknaba dol asina khongjang kaya sangsinduna lakli. Lengakna irang asi athuba matamda warishin puraktuna mayum makai leitrabasing lanjenaduna leiribasing athuba matamda khunda leita hanaba thabak lokhutkadabani. Mangna hai CPI gi pandamdi scientific socialism ni masi phangnaba dol asina hanba naidana thengnagani haiba wafam mahakna phongdokhi. Amaromda CPI Konthaujam Local Council na Konthaujam Kendragi lambising athuba matamda koila thaba loisinaba amadi Awangjiri Water Supply Scheme saba loisinduna athuba matamda miyamda thaknaba ising pinanaba dabi tauri. Tabiriba pawasi Akasbani Imphal dagini. Kendragi Mapan Thawram Mantri Dr. S. Jaishankar ngarang Singapore gi Pradhan Mantri Lee Hsien Loongga unaduna wari sanakre. Unaba aduda luchingba anina Indo-Pacific amasung West Asia gi matangda wafam kya phongdoknakhi. Numit humni gi khongchatta Sri Jaishankar Singapore da chatpani. Mangna Singapore gi Mapan Thawram Mantri Vivian Balakrishnan gasu unaduna leibak anigi marakta hena tengbang pinabagi matangda wari sanakhi. Karnataka Lok Sabha mikhalgi mangoinana KRPP gi lusingba G. Jarnadhan Reddy BJP dangrang yaukre. Makpu BJP Karnataka Pradesh ki President B.Y. Vijayendra amasung B.S. Yedurappa na haraukta yamna okhi. Bharatna Pakistan bu terrorism sawgali haiduna maral siraduna Islamabad ta ngamkhaila na Jammu Kashmir da terrorist attacks athaba lepnaba khangangadabani haina Geneva da pangthokiba United Nations ki samani funipan suba Interparliamentary Union gi mifam da phongdokre. Mifam aduda Rajya Sabha gi Deputy Chairman Haribans na hai matam kaya gi mamangdagi Islamabad na terrorist sing sogatpa amasung mateng pangbagi thabak sathaduna lakli
मांगना हाई UN Security Council na आईना यादब लुपनी हाइना लाउथोखिबा टेरोरिस्ट कया पाकिस्तान सगोटपगी वाफम कया लेख्रे मालेमदा किनिंगाई ओइरेबा टेरोरिस्ट ओसामा बिन लादेन सु पाकिस्तान दा फंखिबनी श्री हरिवंश ना हाई जम्मू कश्मीर असी लेबा असी गी तना थानाबा याद्रबा सरुक अमनी अमसुंग मसी कनागुंबा मियोइसिंगना अरानबा पांबैना मांगहनबा ngamloi East Delhi gi Mandawali area dangrang Holi kumai pangthokpada mioi taruk high tension wire da maina singbadagi sokle mioi taruk adugi manungda nupi ama yauna mioi ahum gi phibam luna leiri thodok adu thokpagi paw hek phangbaga mafam aduda police ambulance amasung fire brigade ki mioi sing khudakta sangsinduna asokpa sing adu subdarjung hospital da pukhatuna laikanakhi UN Security Council na ngarang ahanbo oina Gaza Israel amasung Palestine gi Hamas kangbu singi marakta khudakta gi ceasefire tawnaba amasung mioi pumnamak condition yaudana thadoknaba warep lawkhre hiramadu gi matangda vote lawnabada tongan balebak tara marina madubu sawatki adumoinamak Israel da khwadi gi sauna tengwang piriba America di vote hadaba yaukhide UN da America gi ambassador oiriba Linda Thomas Greenfield na nakal animaki marakta ceasefire tawnaba honabada Hamas na thintahali haina phungdokhi Panbayai, mamang segi October 3 tagi hauzik phawbada UN Security Council na Israel amasung Hamas ki lan asigi matangda miyoibagi minungsi yengduna amangata thoklaba Gaza Strip ta tengmang pinaba warep ni pan lawbagi manungda ani khaktamak pass tawba ngamkhibani Indian Coast Guard na Porbandar dagi kilometer 50 rom setlaga laiba mitsida nga phaba miyoi manga ngarang kanba ngamkhre nga phaba mioi sing adu makoina tongliba hi adu Iraq na bagi paw phangbadagi Indian Coast Guard ki jahaz C-16 khudakta khudong thiba nanglaba mafam adu da 1000 ki amasung nga phaba mioi sing adu tekta kaidana kanba ngamkhi Med Department hairi Arunachal Pradesh Assam Meghalaya Sikkim amasung Nongchub Bengal gi Sub Himalayan gi jaga singda hayeng phawba akhak arau ga loinana nongchugani Jammu Kashmir Ladakh Gilgit Baltistan, Himachal Pradesh amasung Uttarakhand da irai numit phawba mayai oirapa sangda nongchuraba yai hairi ngasi phongba pause singi maruiba pausingi damak haujik ngangbam Amukhomba leire Amukhomba Thakachari Nganthoi Yauksang kumaiga mari leinana Imphal da pause sing phongnadre adumakpu singi jila singdadi pause sing phongnari Tamilong da phongba Ganphiu Mel da Lok Sabha Mikhal da Kukijo Furuki Mirep Thadok Tunaba Phirep Laukreba Pauna Ahanba Headline Tori Outer Manipur Parliamentary Constituency da Naga People's Front ki Mirep ta NPP na Sawat Kre NPF ki Mirep Katsui Timothy Jimik Mirep che Pichen Kreba Pausing Pausi Sigi Ahanba Lamaida Maroi Pausing Oina Phongli Tamilong Times da Outer amasung Inner Manipur Parliamentary Constituency ani da hojik phawda mi ani khaktamak mirep che pisala kre haiba paw ahan ba headline to duna phongli Burma Refugee Committee Kabo Belina Myanmar dagi lanjena raktuna lairiba sing military da namfu da yahonna ba amadi human shield oina sejonar pa yabagi phibam laibana makhoibu Manipur dagi leibak adu da halan bidana ba Manipur saka da haijak rahe paw ani soba headline to duna phongli Sanapati da phongba Hills Hornbill Express da Angami People's Organization na Angami gi area da leiriba mau masa sing chatkinaba khangan khiba ultimatum handokre heba pau ahadba headline tawri Lok Sabha Mikhal da Kukijo Furki mioi sing saruk yadana ba tribal body na khangan khre heba pau ani soba headline tawduna phongli hanagi MLA Dr. B Alexander Pauna Gospel Olympic hogdokre outer da NPF ki mirep da NPP na sogot khre sayet na ba leiriba lamda police outpost nangna thamnaba ayaba leite he pausing asi ahamba lamaida maroi pawina phongli Nganthoi Thagatsari Amukhomba aroibada maroiba paw amukhanna outer masung inner Manipur Lok Sabha Mikhal gi damak mioi ani mirepse pisilakre Raija sida hojik thokliba irang asi sarkar na waroisin puraktuna lanjenari ba singkhunda laita hanaba CPI na dabi tawri amasung kendra gi mapan tharu mantri Dr. S Jaishankar na Singapore gi Pradhan Mantri Lee Hsien Loong ga unaduna lebak ani gi mari hena session hanaba wari sanakre pauloi jare